Miss Paodam yang tabi di bapai panamapuri na naurem na hanmamukta da taram na okchari loinana kurumjari masigi maroi pauda Outer Manipur Parliamentary Constituency ki MP ki local area fund ki medical ki polam sing tongan ba district sing da medical officer sing le yen thokre lockdown akang na ba matam khara komthok tu na khan na ba item sing ki dukan sing hanghan kre loinana cabinet minister manga hapchin dona Madhya Pradesh government chok thokre Mapungoyo Paumo Pizari. Outer Manipur Parliamentary Constituency ki MP Dr. Lorho Fozena Mahaki Local Area Development Fund ki Medical ki Oiba Polam Singh Manipur ki tongan ba District Singh Amadi Mao ki Chief Medical Officer Singh da Yanthokpa ki Thorama Mangasi Chief Minister N Biren ki CM ki Complex da Pangchokre. Thoramadu da Chief Minister N Biren Health and Family Welfare Minister L. Jendra Kumar CAF and PD Minister Karam Shyam PHC Minister L. Diko, MLA Singh, Awangbo Nyumai TH Satyabrata, MP Lorho, Foje, Tamenglong ki ADC, Namchinrei Pamaisu, Thoramatu da Saruyaki, Ngasi Yantoke Baga, Mari Lainaba, Polam Singh Adudi, Thermal Scanner, Marifuga Manga, PPE, Chamapal Kuntra, N95 Marks, Chongwatara, 3-layer Marks, Lising Kungataru, Globe Lising Kungamanga, Chamanga, Oximeter, Marifuga Manga, Surgical Cap Lising Nepal, Chamanga Amadi Sanitizer Marifuga Mangani Loinana Senapati Ukrul Chandel Tamenglong Technopal Juribamgi CMO Singh Amadi Mao PAC ki Medical Officer da by PAP ventilator amamam su kusinaki Thoramatu da wangang laduna CM N Biren na high status gi oina haujikti coronavirus COVID-19 positive case leitre hairagasu aikoi tumina leithokpa yadre COVID-19 laina ge haujik fawbada Vaccine puthokpa ngamdre maramaduna laina ase ngakthoknaba Ministry of Health and Family Welfare gi pauta ngakna social distancing tause COVID-19 ngakthoknaba front line da leiriba medical staff singda medical gi tangai fadaba item sing supply tawbada mawong tadaba thengnarabadi lemna tharoi haike CM na makha takibada yumlom nariba Myanmar gi Manipur ga tainaba border area da COVID-19 positive case leire Laina ase yamna sathibani maramaduna DGP da Churchanpur gi gate masing hengatna ba haikre hojik fawda miyamna CM COVID-19 relief fund da lupa crore Nepal donation torokpa dusu CM na apen ba phongdoki MP Loro Fozena Manipur gi district taraga taruk leiriba asida district taraga humdoi outer da chingbana COVID-19 ngakthongnaba medical items sing ase CM gi luching makhada khusin nakibani hairi Mari Lainaba District Commission Amadi Law Enforcer Singi Akanba Supervision Gi Makada Manipur da ngasidagi tongan ba Akanaba Sector Taraga Mangada Lockdown Komthokpa Haukre Ngarang April Kunda State Cabinet na Laukiba Warep Ki Makada Hairiba Lockdown Asing Ase April Kunga Mathoidagi Hiram Taraga Mangada Komthokibane Adubo Atai Komthokpada Yaudaba Sector Singdi Haujiksu Lockdown Gi Athingba Makada Leiri Imphal da leiriba Kaithel amadi dukan sing komthokpada yaudaba sing haibadi essential items singa mari leinadaba sing de shutdown makha chathakigani ngasi nungthil gi matamda Imphal da leiba stockist khara hanghanki maduda local retailer singna nongmada changba chinjak makhal sing dukan sing da yonabagi damakta masa masa gi district magistrate singi pautak makhada leiba langnaki Malem pumbada kinaraba laina laichatna oiriba coronavirus COVID-19 dagi chection thorang laukhatpa oina India lengakna nationwide lockdown lauthok kharaba matungda ngasidagi Manipur yauna state kharada akhanaba hiram kharada akaknaba matam piduna lockdown komthokre lockdown komthokpa sida Kakching district ki oina district police na akanba miyeng changduna ngak sen baga loinana district asigi mana masing yon ba kaithel sing amadi chana thakna ba yon ba dukan sing ngasi ayuk pung 6 tagi nungthil pung ama fawbada kahanke ngasigi miyam na kaithel kana kibadu da mamangda lockdown nong mahang kibadu da miyam tin kiba adudagi mi tin bagi chang
नेमना तिनखी लोइनना मियामना सोशल डिस्टेंस ngang पोट लेनबगी ममी चाउना ताखी कैथेल कारखिबा मियामना मास्क सिजनबगी ममी सु चाउना ताखी डिस्ट्रिक्ट पुलिस की माइकैदगी सु मास्क उक्तबा लाकपा मियोइसिंग कैथेलदा पोट लेबा चंगबदा अथिंगबा थमखी लोइनना गाड़ी पुदुना कैथेल कारकपा मियोइसिंग कैथेल एरियादगी किलोमीटर अमरोम लापना गाड़ी खामहंदुना कैथेल फावबदा खोंगना सोशल डिस्टेंस ngang चरहनखी ngarang state cabinet na ngasidagi chana thangna ba polam yonba grocery dukan sing ayuk pung taruk tagina hauraga nongchil pung ani fawbada komthokhiba matam aduda more da su hairiba dukan sing hanghanke Technopal District Police ke SP TH Bikramjit ASP Operation More M Amit ASP Operation Technopal TH Krishna Tombi SDPO L Megavarna SDO More Rangbam Dinesh Kumar amadi IRB MR gi makok thongba officer kayana pochai leiba लाखिबा मियोय सिंग निंगथिना सोशल डिस्टेंसिंग थमहनखी अदुगा मास्क न चिंगबसु निंगथिना उभनखी हिरम असिगी मतांगदा ASP ऑपरेशन मोरे एम अमितना फोंदोरखिबदा सरकार नंगसी चाना थकनबा पोलम योनबा दुकान सिंगी ओइना कोमथोकपा अदुदा मोरेदसु ग्रोसरी दुकान सिंग निंगथिना हाहनखी टेक्नोपल डिस्ट्रिक्ट पुलिस की SP गी मियेंग मखादा हांगलिबा दुकान सिंगदा निंगथिना ngak senbagi thabaksu लौखतकी COVID-19 dagi check-in phamthokpa thabak sing social distancing amadi mask ubhanbagi thabak chathaki nakal amaromda ngasi Technopal District Police ki SP TH Bikramjit na ngasi More Police ki IB da More gi tongan ba CSO singi luching ba singa COVID-19 asidagi kari check-in thorang amadi hauji More gi oiriba fiba masagi matangda mifam amasu pangthoki Coronavirus asigi matangda chingi manung hanjinba khunsingda chana thaknaba polam sing phanglaktabagi awaba mayoknariba ase kharata orebasu kongnanabagi damakta Technopal District ki manung channa leiriba Mortha Village da wholesale gi mamalda chana thaknaba thau chom alu sangom yauna tongan ba polam sing khunja singda ngarang phanghankhre hairiba polam sing asibu phanghanba duda More gi SDO Irengbam Dinesh Kumar ASP Operation More M Amit SDPO More L Megavarna su yauki ngasigi polam sing phanghanba duda tongan ba khun kayagi miyoy sing su laktuna social distance thamduna potchai sing leinaki Vishal Mega Mart Kakwana Singjamai Police da chana thangna ba kaya mateng pangkhre ngasi Kakwa da leiba Singjamai Police Station asigi SDPO amadi officer da polam sing adu khusinaki mateng pangbagi matangda Vishal Mega Mart Kakwagi store manager Y Khogendro na haikibada India pumbada lockdown chathakibadagi miyamna chana thaknabagi awaba kaya mayoknarakli loinana Bisal Mega Mart na haukiba March ki tang 19 dagi home delivery chathaduna lakpada Manipur Police na hing nungthil khaktana praja miyam gi damakta honabiba thengnariba awaba singda saruk yabo oina ngasigi chana thaknabagi polam sing ase mateng pangbani phongdoki Sige ko na mating pangwi ting mangwi ko ni inspire la chei sekrai ting no hai ta ko 28 of March tagi home delivery ko na service ma pijaba matam je ai staff me am sin ko na share to pa adi thoga hana store re thabuk to bodagi apan tho thabuk to se da nungai ta ba awa ba mayam do adu khallu ga ko gi Goa police na ko Singjamai police na ko gi no am de numi thabuk to se mo de thenam da awa ba do kadang share to je ke kadang ko na ngam ma teng pang je ke na ko na yam Vishal Mega Mart na police singidamakta khanbiduna asigumlaba mateng pangbirakpagi damakta su hainingai leitana nungaiba amadi thagatpa phongdokchari haina Singjamai gi SDPO TH Lakshmi na phongdorakli mahana hai praja police kagi marakta achauba gap ama leibagumna uramba adu ngasidi oidre tongan baluk kayana police da mateng kaya su panglakli mahana makha taraduna hai hojik malemgi atopa Chaukalaba mafam kayada COVID-19 na India ga yengnabada chauna chaitheng piri adumakpo hojik India gi oiriba phibam asida hena fagatnaba honabada praja miyamna sarkar na tholiba order ngakna chapiduna laichad asidagi ngakthongna naba honabada mateng pangbiu phongdoraki सरकार की पिरइबा मतम की गाइडलाइंस करी करा फजन फॉलो तौबीबा मरम दिसदा यामना मरिक चुंबा गाइडलाइंस खाक्तने यावरिसे अदुगा ngasi इंडिया नसु यामना अंगन मतमदगी लॉकडाउन इंपोज तौरपना मरम ओइरगा इवन दो अखोय डेवलपिंग कंट्री ओइरसु पॉपुलेशन यामना यामबो ओइरसु डेवलप्ड नेशंस मयामदगी अखोयन हेना यामना सक्सेसफुल ओइना फाइट तौबंगा मिसे करिगिनो हाइतारी द ओनली रीजन इज लॉकडाउन फजना इंपोज तौगिबा याम मतम चाना ngana इंपोज तौगिबा अदुना मता मसी की कनोसिदा
kari haini lockdown sida laibak mayamna praja mayamna amuk henna follow tawbiradi amuk henna khoi successful oigani covid-19 se fight tawbada COVID-19 sandorokpa thingnaba lockdown tokibadagi wanaraba miyamgidamakta Autonomous District Council Chandel gi chairman di Rinko Lamkanga lanai paisa puthokchaduna mahaki Aihang District Council constituency gi manungda leiba imungsingda makhatana chana thaknaba polamsing yenthokre di Ringo Lamkangna Angkhel Chayang Charangjing Khulen Charangjing Khunau Charangjing Khunkha P. Ralwikul Betuk amasung M. Seljong Village ki khunjasingda yenthokadaba cheng alu tilau thom ngari loinana khunjasinggi injang napi manamasing leinanaba lupa lising manga ngasi Chandel District ki Charangjing Khunkha Village da leiba Robert Lebongi yumda Village Chief Sing Village Authority member singda sinaki All Manipur United Clubs Organization amukona COVID-19 gi lockdown manungda miyamda chana thaknaba polam sing yen thokpagi ngasi marini suba numita Koireng Colony Thangmaiban hijam lekai gi bharada leiba miyoi lising mangaromda cheng yen thokre Imphal dagi juri bamgi uchatholda lokhatpa thoram amagi lakpada COVID-19 namaram oiraga lengakna Manipur pumbada lockdown lauthokiduna Imphal da hanba yadana awaba kaya mayongna duna leiriba miyoi singda uchatholgi KH Kopesor M Lenin O Maipa L Sankarna chana thanaba polam cheng hawai thum ngari thau yensang napi sing ngasi tengbangkre Iram damasida leiriba disable kayagi awaba kharadang orabasu kongnaba haina the Disabled Development Association Manipur DDAM amasung the Wheelchair Basketball Association Manipur WBAM gi member singna khaijinaduna mafam kayada chatuna pochei yenba haukhre DDAM gi General Secretary MD Yunus Khan na phongdorokpada chahi khudingi camp amadi sanaba chatnaba honabada aduma due chalaga leiribane COVID-19 gi lockdown amadi curfew leikibana nomagi suraga chara talamba disabled kayagi awabada ngamjaba kharadang pangjabani ngarang disabled person mi kunthra da mateng tauki ngasisu disabled person yankhai da mateng taujaki DDM na pangjariba mateng ase iramdam asida leiriba disabled punamakta pangbagi pangal su leijade ikoina taujariba ase akhanaba sarkar na piriba scheme sing ase phangbagi khudong chaba leikidraba amasung disabilities widow singbo khanjalaga madudagi amuk yamna waba family khallaga pijabani kanagumba kharana phangi phangde haina waro bidana basu pongning chingsinjari miyoi kaya amana mateng tobirakli DDAM amadi WBAM na makhata na sumateng tobirakigani haibagi achet pathajabasu thamjari Iramdam asigi phamnaibasing social workers civil organization amasong pukchel chawba chawbi kayanasu mateng pibirakna nanaba appeal tawjari loinana ekoi contact number 9862660332 7628982254 asida call tawbiraklaga pau fauno duna mateng tawbirakpa yagani haina DDM gi General Secretary MD Yunus Khana phongdorokli Tenopal District ki manung chana leiba Aimol Kundom 5 Baptist Church ki lamjing makhada Aimol Kundom 5 Village ki khunja singna chingdagi thiruraga phanglakpa lafu injang napi manamasing kaya church asigi pastor B Alalna Palilda puraktuna khudol tawrakhi Palil Gram Panchayat Upapradhan Sanabam Joy Kumar Gram Panchayat asigi ward number 7 8 9 10 ki ward member sing Social Development Organization SDO Palil amasung Youth Volunteers Association Palel YVA gi Maikaidagi Aimol Kundom 5 Village miyamgi damakta alu tilhau thumna chingba polam sing khudol tamki hari Kairak makha lekaidagi Ilangbam Chinglen Khombana Kairak Gram Panchayat ki manungda leiba disabled person singda cheng amasung acha thau yenthokre Kairak Gram Panchayat asigi manungda leiba Mantak Village ki khunja singdasu alu amasung tilhau khara yenthokre hari COVID-19 novel coronavirus disease sandorokpa thingnaba matam kuina lockdown tokibadagi chana thaknaba phangnada duna awaba khangminariba chingmi tammi gi marakta chana thaknaba injang napi khudol tamna duna henna nungsi chana nanabagi saktam utkre WhatsApp group ama oiriba agenda kakchingda yauriba miyoi singna angamangamba mateng pangnarakpa senphamna leiba alu tilhau ngari chini sapon thumna chingba polam sing Tenopal district ki manung chana leiba Kangoi Kulenda ngarang nungtil
Group asigi membersing asatuna khudol tamki kangoi khulengi khunjasingsu chingda pangba lafu injang napi manamasing kaya khudol toraki Kangoi Khulen Village Community Hall da pangthokhiba chana thaknaba polam sing khudol tamnaba aduda agenda Kakching gi member ama oiriba Kakching Municipal Council gi chairperson Naurem Sanjit Kumar na phongdorakhibada COVID-19 thengnanaba lockdown tokhibadagi chana thaknaba phangnadaduna awaba mayongnariba sida chingmi tammi gi nungsi mari adugi khallaga agenda Kakching na chingda lairiba ichilenau singi damakta angamba mateng kharadang pangjabani haiki Kakching ga kullona bada lairiba jasingda arai leita awa ana kaya ama koi sum angamba ateng khar pangasi haidana koi changchilakpa khongjang ama oina asi kangoi khulen sida hrauna awaba marak asida nungaibagi mikok ama Kakching gi lakchariba agenda group ki members sing loina kun asigi thobuba oina leibiramiba jalai group hai punamakna thegina aigi iramdamda phangjaba pochai khara amasung kangoi khulenda phangjaba pochai khara smai toduna onaduna koi thingbinaba chaminaba tanja ama phangbase koi yamna nungaijai Kangoi Khulen gi khunjasing gi mautsilaga larung yaima kongthang dangswa maringna phongdorakpada Kakching gi ichelenau singna ekhoi gi damakta chana thangnaba polam kya thinbarakadori tabaga khunja mayam hauduna nong marakta awaba khangdana chingda hoba chaba yaba manamasing thiba chatki masina takpadi khunjasing gi thamoida chingmi tammi nungsinabagi wakal leiri haibani matungdasu henna nungsi chanana puraknaba arai leita hangnaduna mateng pangnasi haiki Ching tam si Manipur manungda leibinina Manipur state manungda leibinina kosi tam na kanano ching na kanano chingmi na kanano tammi na kanano kosi amatane habise sumaina nungsi na git chance amagi araiba pulakpa amana laibu sukra pulakpa sumaina tawraga arai leita pangna bese asina koi amatane habise udle habise ai mase uningi hainingi aduna laiba is ozama yamnasu Kakching Kangoi Khulen na pirapa posing ni kaisunate maman yaw da bani habe wakan khandi guno akoi arai bakhrada ursu ozama yamna hara na lawbiyo Coronavirus COVID-19 na maram oiraga lockdown matam sangna thamkibana lomi praja miyam gi thawai oiriba lau singu tawgadaba lawfam sing haujik nong taringai matam asida lau koyugadabada oil pump punamak thong thingkibana lomi singi lau khoigadaba engine gi thau black ta mamal tangna phangbadagi lau khoiba ngamdabana lomi sing awaba oire masina takpade lamdam asida matik chaba luchingba mata leitre haibane lomi sing gi punchi kananaba mari leinaba singna lomi singda khodaktagi thau piyo haina all kangnai park students union gi cherolamana phongdorakli Technopol district ka Myanmar ga tainaba mafam singda COVID-19 gi akanba checking thawrang lokhatli haina SP Technopol TH Bikramjina phongdorakli mahana makha taraduna COVID-19 sandokpa thingnana ba sarkar na lokhalakba akanba checking thawrang gi sarwama oina Technopol district ki oina su Indo Myanmar border da tainaba da leiriba ahuba sing mention bagi thabak loisalakle maruina More town gi oina BP 77 dagi 79 maraki ahoba singdi loinamak thingjinba loire masida hana aina yadaba mawongda chathok chasin tawramba sing pomthing thingjinbagi thabaksu lokhatpa ngamle masiga loinana thingjiliba border gi ahoba sing asida mikop nahom singna security force singna Technopol district police Manipur Rifles IRB Assam Rifles ka punna kosamna duna hairiba border singda akan bangak senbagi thabak chathariba asida mitop sing changlakpagi khudong chaba leitre haiki mahana makha taraduna sarkar na paikhalakliba lockdown amadi curfew asida moregi praja sing amadi Technopol gi praja singna district administration amadi police na yamna fajana cooperation pibiri maramaduna lockdown amadi curfew mapung fana chalaiba ngamki lemhauriba matam asida su fajana cooperation pibigani haina su thajaba thamli aikoi punna hona minaduna COVID-19 sandorokta nanaba hona minasi haina appeal toraki loinana social distancing fajana thambiba yumdagi mapal thokpada mask upiba amadi thoraklaga halakpada yumgi thongalda khutsa sengna hamdokpiyo haina mahana aroibada thamki More police station da pangthokiba paumi sing aunaba amada Technopol district police ki SPTH Bikramjit Singh na hai thasigi haukiba tang 12 da Y Yangnom village manakta chinganingai oiba mawongda thangjam dipaki asiba hakchang taduna lerambadagi mafam aduda More police amadi forensic science ki team na laktuna yengchilambada postmortem tauki tungda Technopol district police ki additional SP LN
O Sangboi Gangtena Luchingba Investigation Team Amana Chatharakiba Investigation Gi Matung Inna Tha Sigi Tang Tara Nithoigi Numidangda More 1 number 9 Molhoi Sinai Beng Dalaiba Lamkhohau Haukep Elias Haupugi Mayumda Sankopau Haukep Loinana Lekidraba Thangjam Deepak Makhoi Ahum Drug Sizinaba Overdose Satpadagi Thangjam Deepak Mafam Aduda Mafam Adumaktada Lekidabani Hairi Tungda Jamkhohau Haukep Amadi Saukop Haukebanina Thangjam Deepak Asiba Hakchang Adu Ti Yangnom Village Mayada Langtholambani Hairi Wafam Singh Asi More Police Ki Team na Chatharakiba Investigation da Mioi Ani Asina Phongdorakpani Hairi Mioi Ani Asina Thangjam Deepak Meitei Gi Asiba Hakchang Puthok Pusin Taubada Chenaba Gari Amadi Mioi Ani Jamkholau Haukep Chahi Kuntra Apokpa Le Thongam Haukep More 1 number 9 Molhoi Sinau Beng Amadi Sonkopau Haukep Chahi Taraga Mapal Apokpa Thangkholen Haukep More 1 number 7 Chanan Beng Fagatkhre Makataba Procedure Gidamakta More Police Station da case ama register tawkhre Tungda case asibo crackdown tawba ngambagi damakta Technopal District Police ke SP TH Bikramjit Singh na investigation team aduda ngarang case reward piki Amaromda Thangjam Mitei Apokpa TH Bisurup ke misi SP Technopal gi mityang makhada Technopal District Police na thigatpiduna misi asige Maram Chapchana Puthokpi Bagi Damakta Mitei Council More MSN Amadi Misi Asigi Mayokta Semkiba J Sina Technopal SP Amasung Investigation Team Bo Hainingai Leitana Thagatpa Phongdokchari Haina MCM gi Cherolamana Hairi Misi Asigi Matangda Matam Chana Thigatpa Loiba Maramna Kanglu Masel gi Marakta Lana Khanaramba Amadi Thajanadaba Leiramba Khudingmak Loina Kokle Haina Cherolasina Makhatana Hairi Anova Minister Manga Hapchinduna Madhya Pradesh Government Cabinet Chauthokre Achamba Thorom Amada Governor Lalji Tondonna Wasak Lobagi Thabak adu Pangthoki Minister Oinangasi Wasak Lokrabasing adudi Narotam Mishra Tulsi Silabat Kamal Patel Gobind Singh Rajput amasung Meena Singh ni Chief Minister Oina Wasak Lokrabagi matungda Shivraj Singh Matom tamakta thabak toroklibani wasak lobagi thoram aduda corona laichat sandoroktanaba akanba chection thorang lokhatki miyam tindananaba media gi mioi singsu saruk yahankhide hairi Congress MLA kungani thoi party degi resign tokibadagi tha taraga manga suraba Congress government tukibani March kulumdoida Shivraj Singh Chauhan na luchingba BJP gi government semkibani aduga December gi ing lisingani taraga mapal da pangthokiba State Assembly Mikhalgi Matangda Kamal Nana Luchingba Chungsinaba Lengak adu semkibani Lockdown gi chana kanglon thugai haina center dagi lakpa team ama West Bengal da changan khidre opposition na lengak pa state ahum yauna state marida interministerial central team sing thakibani West Bengal da mathau tawba lakpa central team adu changan khidre haibagi pau Fangbadagi state government na team aduda mateng pidrabadi action lokhatkani haina Union Home Ministry na chithi irakre Kolkata team gi luchingba Defense Ministry gi senior official ama oiriba Apurba Chandra na haikibada atai state sing da sakhiba team sing na de full support fangki amaromda Union Home Minister Amit Shah na hairakhiba matam aduda di yamna nganmanna team adu karigi laklibano haiba wafam thamladuna Chief Minister Mamata Banerjee na Prime Minister Narendra Modi da chithi irakre hairi Central Team Singh adu Maharashtra gi Pune Rajasthan gi Jaipur Madhya Pradesh gi Indore amadi West Bengal gi Kolkata Howrah Minapur East 24 Pargana North Darjeeling Kalimpur amasung Jalpaiguri da tharakhibani Central Team Singh adu Gujarat Tamil Nadu Uttar Pradesh Telangana amasung Delhi da di thadriba karigino haina West Bengal gi Trinamool Congress na hangli Trinamool gi MP Derek O'Brien na haikibada state sing na virus ki mayokta lanthengnari aduga center na di state ki mathakta mayoknari aroibada maroibu pau amuhna pizari Outer Manipur Parliamentary Constituency ki MP ki local area fund ki medical ki polam sing tongan ba district sing da medical officer sing le yenthokre Lockdown akan naba matam khara komthoktuna akan naba item sing dukan sing hanghankre Loinana Cabinet Minister Manga Hapchinduna Madhya Pradesh Government Chauthokre Masi namakta di Ms. Paodam Loisinjari Miyambu Muhanna Kurumjari